Tarani Tui Suba Manipur Legislative Assembly ki taret Super Session Thawasi ki tara dagi Houraga kunmari Phaoba Pangthoklagani. Namit tara mangani subna sathagadori bus session asida Assembly ki mifam tara mathoi legadori. Taret Super Session asigi ahuban numita Governor Ajay Kumar Vala ki address pibaga loidana Governor ki address ta motion of thanks amasung Business Advisory Committee ki report lang thokane. Mathangi numita Governor address ki matang da House discussion sathagani. Session asigi mangani suba numita supplementary demands for grants lisingani kunmari kunmanga puthopaga loidana kumja lisingani kunmanga kuntaru ki oiba budget estimate puthokani aduga session asigi nipani suba numit aduga taruk suba mifam numita supplementary demands for grants lisingani kunmari kunmanga gi matang da house discussion amadi voting pangthokpa loina budget estimate lisingani kunmanga kuntaru ki matang da su general discussion pangthokani pangthokadoriba mifam asida toan ba government ke will obituary reference amadi wahong pakhum yauna toan ba department ki agi matang da house na khanane nagadori